ꯉꯁꯤ ꯊꯧꯕꯥꯜꯗ ꯌꯥꯝ ꯀꯟꯅ ꯅꯣꯡ ꯇꯥꯏꯀꯣ. ꯊꯧꯕꯥꯜꯗ ꯅꯣꯡ ꯇꯥꯈꯤꯕꯒꯤ ꯁꯛꯇꯝꯅꯤ ꯌꯦꯡꯃꯤꯟꯅꯁꯦ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯇꯥꯏ ꯅꯣꯡꯁꯤ. ꯂꯝꯕꯤ ꯁꯣꯔꯣꯛ ꯈꯣꯡꯕꯥꯟ ꯃꯄꯥꯟ ꯄꯥꯊꯣꯛꯇꯅ ꯆꯦꯜꯂꯦꯀꯣ. ꯁꯨꯝ ꯉꯥꯛꯇꯪ ꯊꯣꯛꯎꯕꯅꯤ. ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯜꯂꯦ. ꯂꯊꯣꯛꯑꯦ ꯌꯥꯝ ꯅꯣꯡꯁꯤ ꯀꯜꯂꯤ. ꯀꯩꯅꯣ ꯁꯤꯗ ꯄꯥꯏꯊꯔ ꯆꯦꯜꯂꯦꯅꯦ ꯍꯥ. ꯅꯣꯡ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯦꯞꯇ꯭ꯔꯤ. ꯅꯣꯡꯒꯤ ꯏꯁꯤꯡꯅꯤ. ꯑꯉꯛꯄ ꯃꯑꯣꯡꯗ ꯇꯥꯔꯦ ꯅꯣꯡꯁꯦ. ꯀꯩꯅꯣ ꯑꯁꯤ ꯊꯤꯡꯒꯠꯂꯤꯁꯤ. ꯀꯩꯅꯣ ꯃꯥꯅ ꯊꯤꯡꯒꯠꯂꯤꯁꯤ ꯑꯁꯤꯗ. ꯅꯣꯡꯁꯤꯒꯤ ꯈꯨꯇꯥꯁꯤꯅ ꯃꯤ ꯑꯃꯇ ꯏꯃꯨꯡꯗ ꯂꯩꯕ ꯉꯝꯅꯗꯅ ꯂꯣꯏꯅ ꯊꯣꯛꯅꯔꯛꯑꯦꯀꯣ ꯃꯄꯥꯟꯗ. ꯅꯨꯃꯤꯗꯥꯡꯒ ꯑꯣꯏꯔꯗꯤ ꯌꯥꯝ ꯀꯤꯅꯒꯗꯕ ꯃꯇꯧꯅꯤ ꯉꯁꯤꯒꯤ ꯅꯣꯡ ꯈꯨꯇꯥꯁꯦ. ꯁꯨꯡꯂꯦꯞ ꯂꯦꯞꯇꯕꯤꯗ ꯇꯥꯏꯀꯣ. ꯅꯣꯡꯗ ꯇꯥꯏ. ꯐꯠꯇ ꯍꯥꯎꯊꯤ ꯑꯄꯨꯝꯕ ꯂꯣꯏꯅ ꯁꯣꯔꯣꯛꯇ ꯄꯩꯔ ꯂꯩꯔꯦ. ꯄꯥꯊꯣꯔꯛꯄꯗ ꯏꯁꯤꯡꯁꯦ. ꯏꯁꯤꯡꯁꯤ ꯏꯆꯦꯜꯁꯤꯗ ꯃꯤ ꯃꯈꯩꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯊꯣꯡꯒꯥꯟ ꯃꯄꯥꯁꯦ ꯁꯦꯡꯗꯣꯛꯅꯍꯧꯔꯦ. ꯗ꯭ꯔꯦꯟꯗ ꯄꯜꯂ ꯂꯩꯕꯗꯣ ꯈꯣꯡꯕꯥꯟ ꯑꯗꯨꯅ ꯂꯨꯄꯥꯟ ꯄꯥꯔꯒ ꯃꯅꯝ ꯆꯦꯜꯂꯦ. ꯅꯝꯊꯤꯌꯦꯕ. ꯐꯩ. ꯅꯣꯡ ꯈꯨꯇꯥꯁꯤ ꯎꯕꯗ ꯀꯤꯗꯅ ꯑꯩ ꯚꯤꯗꯤꯑꯣ ꯃꯆꯥ ꯑꯃ ꯁꯦꯝꯖꯔꯛꯄꯅꯤ. ꯌꯥꯝ ꯀꯜꯂꯦ ꯅꯣꯡ ꯌꯥꯝ ꯀꯜꯂꯦ. ꯌꯥꯝ ꯆꯦꯛꯁꯤꯟꯅꯤꯡꯉꯥꯏ. ꯉꯁꯤꯒꯤ ꯅꯣꯡ ꯈꯨꯇꯥ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯦꯞꯇꯕꯤꯗ ꯅꯣꯡ ꯅꯤꯅꯤꯇꯪ ꯇꯥꯁꯜꯂꯒꯗꯤ ꯌꯥꯝ ꯐꯔꯛ ꯇꯥꯅꯤ. ꯍꯧꯖꯤꯛꯇꯤ ꯑꯉꯟꯐꯧ ꯃꯇꯝꯒ ꯑꯣꯏꯔꯦ. ꯂꯧ ꯂꯣꯛꯅꯕ ꯃꯇꯝ, ꯐꯧ ꯃꯨꯟꯕ ꯃꯇꯝ ꯌꯧꯔꯕꯅꯤꯅ ꯌꯥꯝ ꯐꯔꯛ ꯇꯥꯗꯣꯏꯅꯦꯕ. ꯁꯨꯃꯥꯏꯅ ꯆꯨꯁꯟꯈ꯭ꯔꯗꯤ ꯐꯧ ꯄꯨꯔꯥ ꯃꯥꯡꯗꯣꯏꯅꯦꯕ ꯏꯁꯤꯡ ꯊꯨꯝꯖꯤꯜꯂꯒ. ꯌꯥꯗ꯭ꯔꯦ ꯌꯥꯗ꯭ꯔꯦ. ꯃꯊꯛꯇꯩ ꯇꯥꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯅ ꯊꯤꯡꯉꯨꯕꯁꯨ ꯌꯥꯗꯦ. ꯅꯣꯡ ꯇꯥꯔꯦ. Ini